Chinkai garidu sum leptana thorokpana mahau gate yauri. SI amaga police constable kharaga check tawduna leirami. Henbana tamo kamai tawsige. Chinkai na yani ai tawge adum thawzalu. Henba garidu leptana thawzilai. He khambaga SI dugi manakta hana lai. SI Raishana bhai kadomdano yam thazadiye. Chinkai na nang swaida mutaraba. Raishana upai leite bai. Government gi minai ni na moina chatlo haiba mafamda chatpa tare dana. Chinkai momo nok na makha tarai. Nang suba bai ya he. Ado aise sumai tawbane. Thaba amagi Dimapur da chatpane. Ahal ama masanga mokdraba. Ado gari se check tawkhidra. Khitang thuna ba tawse. Raishana bai gi bu check tawkhidra. Jingnabaga amta leite da. Ado nongma party tawtharaga punse. Ya bai punse. Ado ayamu chatlokhige ko. Hoi bai. Yam laina mauge tu lanthorei. Leptana thorokpana nungthilgi pung ahum tarakpa adwaida sekma yaurei. SP poire lakliba gari singdu amata chithadana jacksinna check tawri. Chinkai gi gari duna sekma yaurakpaga kadondagino khangaude. Gari masing khangdana sai sai tagi thawzalai. Yamlaba gari singduna lambi du jam oire. Poire gari yam silakpaduda check tawfomka khanglakdre. Lambi du su full oina chinkre. Yamlaba gari singdugi maraktagi Chinkai gi gari du yam fingna thawzilai. Aduga gari dagi driver du fatkum tharai. SP dugi manakta prap changai. Henbana sir karigumamta anaba purakpa gari ne yaragadi khitang thuna chatlanbiyo. Poireina henba nangoire kadaino gari ba kanano nari ba. Henbana aigi thika ama tawri adugi mohori ne ahal ne tamo khara serious oire tamo mayam loina check tawri banina haifet yenge nangbu fat hekta thadokibada mayam mangda nungaite kaisu kaide tamo gari somda leire somda lakbiyo tamo udabasu kuirena college loikibadagi adom thengnakhidre. Hoi tamo ado aisu tamo na sumai leirambasi yamnga ine. Ngauranu ko sidaide nongma fazana punse yumda lao. Hoi tamo nanau soidana lakjage. Poire Chinkai gi gari manakta lai. Gari du check tawre. Chinkai mamangda famduna leibaduda poire haifet yengai. Henba madi kanano. Henbana tamo aiga thabak puna tawminaba iyambane. Poireina pare henba anabasi yamwana ure nang khara thuna hospital da pubiro. Henbana yam nungaijare tamo adudi akhoi amuk chatlukhige. Hoi fare yauro. Asumna gari du thawdorei. Chinkai du nokfe tawraga yamong hadana mafam du lanthoragle. Somda poireidi gari sing adu mathang check tawri. Somda Chinkai magi thabak du success oire khanbada nungaibada loire. Chinkai na henba yam nungaire. Hayengsa ekoi punna party ama tawse. Mayam so yam nungaijare. Next sidagidi plan achauba ama tawba yare. Pumnaba tamogi haisinglaba plan dunane. Ai khaktana yaroida mayam punna tawminabaine. Henbana tama aidi ngasai sekmaidagi thorakpa gari mayamdo pakhatpada loibane kokpu ngawine. Chinkai na aina hana plan tawba loikhrabane chingnaba yaba kaisu leite. Phare tamo adudi hayengsi tamogi yumda ekhoi puna lakjarage ngasigidi hannaba tawrage. Hoi ai ngairamage. Asumna Chinkai su mayumda halagli. Magi mi oinaba thamliba kharaduga punna gari du thawzilai. Chinkai gi gari thawzilakpadu ubada Soni harauna chenthorei. Tamo mayo khise. Hoi nokfet ka tawraga khumai. Magi mioi singduda amuk onsile. Noisu pothajaruro waramani. Phani tamo. Chinkai su imungda changai. Soni na iru maithazanaba isinga loina sahandana honabadu ubada
ꯐꯣꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯣꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯤ꯫ ꯀꯩꯅꯣ ꯃꯥꯅ ꯉꯁꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯕꯣ? ꯅꯍꯥꯟꯗꯤ ꯌꯥꯝ ꯁꯥꯎꯅ ꯐꯤꯡꯅ ꯆꯠꯈꯤꯕꯅꯦ꯫ ꯀꯔꯤ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯅꯣ? ꯁꯣꯅꯤ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯆꯤꯡꯈꯩꯅ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯃꯅꯤꯡꯂꯣꯝꯗ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯄꯤꯕ ꯆꯠꯈꯤꯕꯅꯦ ꯇꯥꯃꯣ꯫ ꯑꯣ ꯁꯨꯃꯪꯕꯅꯦ, ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯃꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯅꯣꯡꯃꯇ ꯁꯣꯅꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯔꯛꯄꯁꯤꯗ ꯁꯣꯅꯤꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯝꯃꯒ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯆꯤꯡꯈꯩ ꯃꯣꯡ ꯍꯥꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ? ꯆꯨꯝꯃꯤ, ꯑꯩ ꯂꯥꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯃꯤꯅꯝꯂꯝꯕꯅꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯦ꯫ ꯑꯩꯅ ꯂꯝꯂꯥꯟꯕꯤꯅꯤ ꯈꯜꯂꯤꯕ ꯁꯣꯅꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ꯫ ꯃꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯩꯅ ꯋꯥꯔꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯂꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯤ, ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯗꯨꯅ ꯂꯥꯛꯂꯕꯤ, ꯑꯩꯕꯨ ꯑꯁꯦꯡꯕ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯁꯣꯅꯤꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯐꯪꯍꯟꯕ ꯄꯥꯝꯗꯦ, ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯗꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕꯤ ꯁꯣꯅꯤꯒꯤ ꯃꯐꯝꯗ ꯃꯩꯆꯥꯛ ꯐꯪꯍꯟꯕꯗꯤ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯅꯤ꯫ ꯇꯥꯃꯣ ꯀꯣꯐꯤ ꯂꯩꯖꯔꯦ꯫ ꯍꯣꯏ, ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯇꯥꯃꯣ ꯑꯩꯗꯤ ꯀꯣꯟꯅ ꯊꯛꯑꯒꯦ꯫ ꯄꯨꯟꯅ ꯊꯛꯑꯁꯨ ꯌꯥꯕꯁꯤꯕꯣ? ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯉꯟꯅ ꯊꯣꯡꯉꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ꯫ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯗꯣꯛꯎꯔꯒꯦ꯫ ꯇꯥꯃꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯗꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯆꯤꯡꯈꯩꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯉꯜꯂꯤꯁꯤꯗꯤ꯫ ꯄꯥꯏꯈ꯭ꯔꯤꯕ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯣꯅꯤꯗ ꯆꯥꯗꯧꯕ ꯃꯈꯩ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯅꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯃꯨꯛꯇ ꯐꯥꯎ ꯍꯨꯟꯗ꯭ꯔꯤꯕ ꯊꯃꯣꯏꯗꯒꯤ ꯃꯤꯍꯨꯜ ꯑꯃ ꯍꯨꯜꯂꯛꯏ꯫ ꯌꯥꯝ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯆꯤꯡꯈꯩꯗ ꯌꯦꯡꯉꯤ꯫ ꯇꯥꯂꯛꯇꯨꯗ ꯃꯃꯥ ꯆꯪꯉꯛꯏ꯫ ꯏꯕꯦꯝꯃ ꯀꯗꯥꯏ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯆꯤꯡꯈꯩ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯐꯠ ꯊꯥꯗꯣꯛꯏ꯫ ꯁꯣꯅꯤꯁꯨ ꯄꯥꯈꯠꯅ ꯊꯣꯛꯀꯦ ꯇꯧꯏ꯫ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯅꯠꯇꯤꯌꯦ ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯨꯒ ꯅꯁꯥꯗꯣ ꯄꯥꯈꯠꯂꯤꯅ ꯀꯩꯒꯤ? ꯏꯃꯥ ꯃꯆꯥꯅꯨꯄꯥ ꯂꯩꯕꯗꯨ ꯎꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯣ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯄꯁꯤꯅꯅꯤꯗꯅ ꯏꯃꯧꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤꯕꯁꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡꯗ ꯍꯜꯂꯛꯇ꯭ꯔꯤꯗꯨꯕꯨ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯤꯅꯣ? ꯏꯃꯧꯁꯤ ꯅꯪꯅ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯀꯌꯥꯗꯤ ꯋꯥꯖꯩ, ꯅꯪꯗꯤ ꯈꯪꯉꯔꯣꯏꯅꯦ꯫ ꯆꯤꯡꯈꯩ ꯁꯣꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯁꯣꯅꯤꯗꯤ ꯏꯀꯥꯏꯔꯗꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯦ꯫ ꯌꯨꯝꯁꯦ ꯃꯤ ꯌꯥꯝꯗꯦ, ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ, ꯏꯃꯧꯕꯨ ꯋꯥꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯋꯥꯍꯜꯂꯔꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯦ, ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ꯫ ꯁꯣꯅꯤꯗ ꯃꯣꯃꯣ ꯅꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯇꯥꯃꯣꯁꯦ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯌꯦ꯫ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯖꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯞꯊꯣꯛꯂꯕ ꯃꯥꯅ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈꯤꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯏꯕꯦꯝꯃ, ꯅꯪ ꯄꯪꯃꯜꯂꯤꯀꯣ꯫ ꯁꯣꯅꯤ ꯏꯀꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯕ ꯐꯥꯎꯕ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤꯁꯨ ꯐꯪꯂꯛꯇꯕꯗꯨꯗ ꯄꯣꯏꯔꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯗꯤꯖꯤꯄꯤꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯄꯣꯏꯔꯩꯅ ꯍꯦꯜꯂꯣ ꯁꯥꯔ, SP ꯀꯔꯤ ꯄꯥꯎ ꯂꯩ? ꯁꯥꯔ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯆꯤꯡꯅꯕ ꯌꯥꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ꯫ SP ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ, ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ꯫ ꯐꯅꯤ ꯁꯥꯔ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯁꯥꯒ ꯀꯣꯟꯅꯅ ꯄꯣꯠꯇꯨ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯁꯤꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ꯫ ꯁꯥꯔ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ꯫ ꯐꯔꯦ SP, ꯅꯊꯧꯗꯨ ꯇꯧꯖꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯌꯥꯕ ꯈꯨꯗꯝ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯛꯎ꯫ ꯑꯣꯀꯦ ꯁꯥꯔ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯆꯤꯡꯈꯩ ꯇꯦꯔꯦꯁ ꯃꯊꯛꯇ ꯍꯪꯆꯤꯠ ꯂꯥꯡꯕ ꯀꯥꯈꯠꯂꯛꯏ꯫ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞꯇꯨ ꯂꯧꯊꯣꯛꯂꯒ ꯊꯛꯏ꯫ ꯑꯆꯤꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯗꯥꯏꯜ ꯇꯧꯏ꯫ SP ꯄꯣꯏꯔꯩꯅ ꯍꯦꯜꯂꯣ ꯃꯤꯁꯇꯔ ꯄꯣꯏꯔꯩ, ꯀꯝꯗꯧꯕꯤꯔꯦ? ꯀꯅꯥꯅꯣ?
ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯁꯔꯅ ꯍꯦꯛ ꯍꯦꯛ ꯀꯧꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯆꯤꯡꯈꯩꯒꯤ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗꯨꯗ ꯄꯣꯏꯔꯩꯉꯥꯟꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯤꯁꯦ? ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯌꯦꯠꯄ ꯅꯠꯇꯦ, ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯄꯪꯕ SP ꯅꯪꯅ ꯌꯦꯠꯄꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ, ꯍꯨꯔꯥꯜꯂꯣꯅꯥꯗ ꯂꯩꯕꯥꯛꯁꯤꯕꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯆꯤꯡꯈꯩꯅ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣ, ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯅ ꯂꯩꯕꯥꯛꯁꯤꯕꯨ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ SP ꯁꯔꯅ ꯏꯔꯝꯗꯝꯁꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯆꯤꯡꯈꯩꯒꯤ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗꯨꯗ ꯄꯦꯟꯗꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯥꯅꯦ, ꯅꯈꯣꯏꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯍꯤ ꯀꯌꯥꯁꯦ ꯇꯨꯝꯅꯕ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯏꯔꯝꯗꯝꯁꯤꯒꯤ ꯊꯋꯥꯏꯁꯦ ꯊꯥꯗꯣꯛꯂꯐꯥꯎ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯆꯤꯡꯈꯩ ꯌꯥꯝ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯏ꯫ SP, ꯅꯪꯒꯤ ꯊꯧꯅꯥꯗꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ SP, ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯁꯥ ꯇꯥꯟꯕ ꯆꯠꯂꯒ ꯅꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯁꯥꯗꯨꯒꯤ ꯈꯌꯥꯠꯇ ꯑꯗꯨꯝ ꯇꯥꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯃꯗꯤ SP ꯁꯥꯍꯦꯕꯅ ꯀꯥꯎꯕꯤꯒꯅꯨ꯫ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯅꯤꯅꯦ ꯍꯥ? ꯅꯠꯇꯦ, ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤ ꯅꯪꯒꯤ ꯆꯣꯏꯔꯣꯜꯗꯣ ꯇꯥꯎ ꯍꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯆꯤꯡꯈꯩ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ SP, ꯌꯥꯝ ꯐꯤꯡꯒꯠꯄꯤꯈꯤꯅꯨ, ꯑꯗꯨꯝ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯏ꯫ ꯁꯔꯅ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎ ꯂꯝꯕꯤꯗ ꯂꯥꯛꯄ, ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯊꯨꯕ ꯊꯕꯛꯀꯤ ꯂꯥꯛꯄ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯤꯗꯣ ꯋꯥꯔꯝꯃꯅꯤ꯫ ꯊꯦꯡꯉꯦ, ꯌꯨꯝꯗ ꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯆꯤꯡꯈꯩꯒꯤ ꯎꯁꯤꯠꯃꯟꯗꯕ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯑꯣꯏ, ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥ? ꯑꯩꯅ ꯇꯧꯔꯤꯁꯤ ꯐꯥꯒꯤꯔꯣ? ꯆꯤꯡꯈꯩ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯈꯥ ꯇꯥꯔꯛꯏ꯫ SP, ꯅꯪꯃꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯝꯒꯅꯤꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯆꯥꯒꯗꯕ ꯄꯣꯠꯅ ꯃꯥꯡꯗ ꯂꯩꯔꯐꯥꯎ ꯆꯥꯗꯅ ꯆꯥꯔꯣꯏꯗꯕ ꯄꯣꯠꯅ ꯆꯥꯒꯦ ꯈꯜꯂꯕꯗꯤ ꯍꯨ ꯑꯣꯟꯕꯅꯤ꯫ ꯑꯩꯈꯣꯏ SP ꯁꯔꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯆꯤꯡꯈꯩꯗꯤ ꯉꯁꯥꯏꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯕ ꯂꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯗꯧꯔꯦ꯫ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ SP ꯁꯔꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯖꯔꯝꯒꯦꯅ ꯐꯣꯟ ꯇꯧꯖꯔꯛꯏꯕ꯫ ꯒꯨꯗ ꯅꯥꯏꯠ, ꯊꯝꯖꯔꯒꯦ SP꯫ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯑꯣ ꯁꯤꯠ, ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ! ꯑꯩꯅ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯃꯊꯟꯇ ꯁꯣꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯀꯣꯠꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ꯫ ꯑꯣꯏ, ꯆꯠꯁꯤ ꯂꯥꯎ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ, ꯁꯔ, ꯁꯥ ꯐꯥꯅꯤꯅ ꯂꯥꯛꯑꯒ ꯁꯥ ꯐꯥꯗꯕꯤ ꯍꯜꯂꯗꯣꯏꯔꯣ? ꯄꯣꯏꯔꯩꯅ, ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯄꯣꯏꯔꯩꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯎꯠꯂꯤꯕ ꯁꯛꯇꯝꯗꯨꯗ ꯑꯇꯩ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗꯤ SI ꯌꯥꯎꯔꯛꯂꯤꯕꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯦ꯫ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯅꯈ꯭ꯔꯦ, ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯊꯧꯔꯛꯏ꯫ ꯁꯣꯝꯗ ꯁꯣꯅꯤꯅ ꯇꯨꯝꯕ ꯆꯪꯂꯐꯥꯎ ꯐꯅ ꯀꯨꯏꯅ ꯆꯤꯡꯈꯩ ꯆꯪꯂꯛꯇꯕꯗꯨꯗ ꯁꯣꯅꯤ ꯆꯤꯡꯈꯩꯕꯨ ꯀꯧꯕ ꯀꯥꯔꯛꯏ꯫ ꯇꯥꯃꯣ, ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ꯫ ꯇꯨꯝꯃꯅꯤ꯫ ꯅꯪꯁꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ? ꯍꯣꯏ ꯇꯥꯃꯣ꯫ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯑꯩꯒꯤ ꯐꯃꯨꯡꯒꯗꯣ ꯐꯝ ꯊꯥꯔꯝꯃꯕꯣ? ꯅꯣꯡꯃꯗ ꯆꯤꯡꯈꯩ ꯁꯣꯅꯤꯅ ꯐꯝ ꯊꯥꯕ ꯐꯃꯨꯡꯗ ꯇꯨꯝꯗꯦ, ꯁꯣꯐꯥꯗ ꯇꯣꯉꯥꯟꯅ ꯇꯨꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯆꯤꯡꯈꯩꯅ ꯍꯪꯉꯛꯄꯗꯨꯗ ꯁꯣꯅꯤ ꯉꯛꯅ ꯆꯤꯡꯈꯩꯗ ꯌꯦꯡꯉꯛꯏ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯐꯔꯦ, ꯆꯠꯂꯝꯃꯣ, ꯑꯩ ꯀꯨꯝꯃꯛꯑꯒꯦ꯫ ꯁꯣꯅꯤ ꯆꯤꯡꯈꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯇꯨꯃꯤꯟꯅ ꯀꯨꯝꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ, ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯔꯨꯕ, ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯐꯥꯎ ꯑꯩꯅ ꯌꯥꯈꯤꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯂꯩꯇꯅ ꯁꯥꯟꯅꯕꯤꯔꯝꯕ꯫ ꯅꯪꯒꯤ ꯊꯃꯣꯏ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯏ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯁꯣꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯃꯥꯡꯍꯜꯂꯒꯦ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯜꯂꯒꯦ꯫ ꯆꯤꯡꯈꯩ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏꯗꯨ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯐꯥꯊꯖꯔꯦ꯫ ꯇꯞꯅ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯆꯤꯡꯈꯩ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯣꯅꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯣꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯛꯏ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯅ ꯇꯨꯝꯂꯤꯉꯩꯗ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯣꯅꯤꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯤ꯫ ꯑꯁꯨꯛ ꯏꯪꯇꯞꯆꯕꯤ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯔꯥꯏꯔꯤꯕ? ꯅꯪꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯅꯤꯡꯉꯤ꯫ ꯁꯣꯅꯤ, ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯊꯣꯏ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ꯫ ꯆꯤꯡꯈꯩ ꯆꯪꯁꯤꯟꯗꯨꯅ
सोनीगी लाइबक्ता चुप्पीरम्मी अदुगा मोमोनोकना सोनीगी माइथोंदो नुसिने येंजरी अदुगा मागी फमुंगदा काखत्तुना तुम्थख्रे ngसाइदगी चिंखैना ngáखरिबा तौखरिबा पुंगबा सोनी लोइना ज्ञान ताई लोइना खंगी नोंगमता चिंखैना तुमद्रिङै सोनीना तुमखिबा नुमित यावखिद्री चिंखैना मागी फमुंगदा हे काखथिबगा सोनी यावोनबा सारगा ममाइदु ओंथोरई मथंता हराउजदुना मोमोनोई तामो मिकुपसिने अइना खौरांना ngaइजरकपा अदुबो तामो इचिनसिना नुसी हाइजबदि ngamद्रे थमोइसिनादि हाइरिये तामो अइसु तामोबु थमोइ सेंगना नुसिए नोफे तौना पुंसिगे आशा अमगा लोइनाना तुम्थख्रे सोमदा पोइरे युमदा हंदबी डीजीपी की युमदा डायरेक्ट लाई गेट तो चंगलकबगा पोइरेना सरम तो उनजगे डीजीपी की अमत पोकचबी मचानुपी जोइसीना यानिए सोमदा ngehak ta phambiyo hoi ai kak thokcharake joisi changaktuna mapada mi lai hairare amok thoklaklaga poida fat onsilaaga kai lege asuk thinga kasida baba unani haisibo aruba wafam amagine chak ti chara aba ai chana ba kainom semake chadriye ada yarani tawbirurano DGP na ibema kanala e haibano sir fuk hagwatuna DGP da selo tawi SP nangoira kai paulai poireina sir poire joisi da haifet yengi aduga DGP da amug yengi poiregi mityengi atra gyan taraduna DGP na machanupi bu imung da changkinaba hairei be nang hosi phok tumdriba chalo tumtho uro baba ai tumba changurabane tumba yamandabadagi mapanda thorokpane phammaga leiba aduda tamo se lakpa poireida amuk haifet yengi pharese ipa nangi tamo sigane aruba wari ama sagi tumthoknaba tawruro chalo baba ai su taba yai kaino tamo ai taba yadaba wara poirei haifam tawfom khangdre DGP na yare mi nangbo tamo aikoi ba se yam ngangan bane ado mana nga su saurunu ko mabukti yam phabane aina hairi khai loi yai khara likpai wani ai tumba changage tamo good night ba good night DGP na aina mathanta po ena luna dawbusida mangaw yam thiba henjile tawrise sir mamang da lakpadadi leibu ude kuidri handakta Delhi dagi tholakpada ngai 12 exam piramaga tholakpani yam angang ni na aikoina angang ni khanbai wani wa angang badi pura hanu hanani hojiksu tawramido yengo ahal wa khangde angang wa khangde taba yai khangde yadi khangde yam chamba male ado sir aina lakjari se hayu tasi aikoina nongalakpadagi wana ngari bachingkai aikoigi khutagi na thokre aikoina mabu fabangam haudre DGP famlambadagi fuk hogolai kare matau karamna aina noida sinarisi escort kayano nakhoi mayam changdana mi ama khok thiraga phababu ngamdaba mafam matam loina khanglapau nakhoi ke dawlege poirei famlambadagi hogolai sir amta tapthabikho aikoi su fana kana di hona bane adubu ke dawraba nakhoi dagi mana he na singe sinatro poirei su haifam tawfam khangdana makha tarai sir matau karamna aikoi dagi laina mangkribano haibada madone aina khanbada luribase DGP sur asangba ma hondorai ma nakoi dagi na thokre haibadi matau karamna khanglibano sir phone tawrai ai su gyana ma itata de sir nakoina check tawringai manongda ajaw asangi gari chatkhiba yaubra sir adugumba amta yaude DGP ngahak tumina lai magi thabaksa matau karamna tawribano haibada aikoi hana kupna thigatpa mathau tai sir madu chungane chingkai hariba misakse kayam sanga leiba mino kayam mara leiba mino haiba khangge harabadi aikoi aronba thabak kharadi tawba tai poirei yam khangningba amaga loinana DGP gi manakta changsilai sir kari karamba thabakno DGP wakhan ngaya khallaba tungda hairai district khudingda laiba officer khudingmak punna achauba mit ama tawba aduga makhoida chingkai bu thinaba instruction asi piba
फोंगना थीरबदी महाक सोयदना लोटखिनी लोना मिचम प्रजा मरक्ता थीबा मसीना माबु फाबा लाइना ngomgani पोइरे मगा खाइफे नोमी चुमी सर अदुबो महाक तराई तराइना मिया मांगदा लैबदी ओइरोय अखोइना मागी मसक खंगदबा अदुनाने अखोइना माबु फंगबा यामना रुरिबसे थीबा बोलेत्रदि सोयदना फंगनी हुरानबगी तरानी मफुगी नोंगमा हाइनरिबनी फरे सर अदुदी अथुबा मतमदा अई फंगनबो होनरगे सर नसु अतोप डिस्ट्रिक्ट की ऑफिसर सिंगदा पाव असी यौबियो ओके मधुगिदी अई फनबा सिलगे सर अदुदी अई अमो फरे फरे यौरो पोइरे मागी स्क्वाड सिंगदुगा मयुमदा थेंगना हलई सोमदना ममागा मेमीगा पोइरेना थेंगला फाव हलक्तबदुदा पाखतुना मांगोंदा फमदुना माबु गाइदुना लेरमी मेमीना इमा अखोई तामो सिबु गाउजालो थेंगे हाइरदी कोक फोन तरोपसु यारिनेबा सोमदा पाखतनरमनेगा केमता खंगदब्रा खंगदेबा नंग मसु ngahak ta ngaiko nachindu pepa yaw ngangnu chonga amomdagi khara heline imana wakhal wabadudane khara phanaba haibane अखोई के अवाबगा उबिखिनु नंगदा तुमिना फम पुंगसिसु थेंजिले ए तौरिसे हो लेजरगे आई दचिनसे पालमद्रदी फदौनी तंजादुदा गेटता गाड़ी खांबगी मखोल ताबदुदा मिमीगा ममागदु प्रप चेंथोरई यारे यारे आई लेहौरगे हयें खरा ngana लाओ थबक यामी फर्नीचर ममाना इबुंगा कईगिनो नंगना ngasi असुक यामना थेंगिसिबो इमा नचागी थबकसा अहिंग नुंथिल नोंदम नाइदे लाओ चंगसे ममागी पामोमदा कोंदुना चंगमिनरई नंगना थेंगना हलकपसी इमा तौफोम खंगदे वाखनसी लेतादेने मतमदगा मतम फत्तबसिदा इमा कैसु तौरय अई थंदा चटपदी नतेदना स्कोट मयामसु यावरिसिदी स्कोट यावरबसु येंगनबगी मिटयेंग फमदी इबुंगा नंगोंदनी इबुंगा ngana ngana halaknaba tawko hoi ima kaidawra aikoi charoi si ngasidi khongomdena memina charoi machin menkhre e kaino charoi gi machin kanada kamai meliba nga ida aide mamana ho aina wangang nu haidu baini na phiga du hongdo ga chango ima chak thibiramage hoi ima atombe chaklam juba lame imana tamola aga chasina ngaidini aisu tamo yaudradi tanleba is mabung yam nungsibai ma ongni na nungsikrajani ado tamo kainom hayura hayo kaino tamo na ngasai kai halaktabada ai kai khali khangbra e kai khaliba nupi chelamani ina mapura anina harauri ne loire he masi angang sidi bako aduga di ariba oina adum lae yare boibe ma chalo chak charu rasi phagi man male अदो इमानसु यारबने कुइरनुको आई इनमगा कोइबा याम चटनिंगेबा ए इनमगा कोइबा चटनिंगे काइना चलो हे तामो कइनो तल्ली हे चाक चारु रसिलाओ अनिदु चाकसंगदा चाक चाबा चंगई मेमीदी मचिंदु तुमथोअगा ngang चली नुपानी गाइना नुपी खंबल चाउबी गाइसु तौरी माले मसकनदी नुपीना फजबा पैकै फजे अरिबसिना पुरा नुंसा ममाना लाओ लाओ से सोमदा फमरो हैमा कइनो नुपीसिना मचिन से अमुक तुमथोइसिना थरोय चानिंगे ये अदोइनी मसाइदे निगाइ तौरिबा ए हौजिपो काइदगी थरोय नाप चादबा निगाइनेना चाक तु तुमिना चाथु मेमीना पोइदा ममित पैनी येंगी पोइरे गानबदी मचन नुपीना येंगे ए खांगसु खांसिनदना चाक तु नोफे तौरगा चारी मेमीना इमा अइना हाइबा नतेको तामोना नुपी थीरगे तौबने अदुदा नुपीना याबिदबै ऐंगोंदा ताइनैने यारे चाक तु नबुक थना चावो वांगांगनु मेमी तुमिना मागी चाक साफम तोकबदु तुमिना दुमक चारी हाइसु हाइबनी बुंगो युम पान भाइबसे थेंथबा फति नंगना खंगनजबा लेरगसु कोइरुनु इमा मयुम चलगा हेक्ता हाइरुगे इमा यारे तो अई चामता चाखिगे मखा ताद्रे असुमदा मयामदु चा इसिंग चाबा लोइरगा मागी कादा तुम्ब चंगनरी पोइरे फमुक हेक चंगबगा फोन दु पुथोक्तुना फेसबुक तगी डाउनलोड तौथोकपा रोसलिन की फोटो दु हाना सेट येंगी माइथोंगदा नोफेट अमु तौवी फना वारुरसु नंगी सक्तमसे अहिगी थमोइसे पुंगिंग इंख्रे लाइरेंबिरा नंगबा असुक निंथिबी माइथोंगसे
ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ? ꯊꯃꯣꯏꯁꯤꯅ ꯅꯅꯥꯛꯇꯗ ꯂꯩꯅꯤꯡꯉꯤꯕ? ꯂꯝꯍꯦꯟꯕ ꯊꯃꯣꯏꯅꯤ ꯍꯥꯏꯖꯔꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ꯫ ꯀꯩꯗꯧꯉꯩꯅꯣ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯒꯗꯕ? ꯄꯣꯏꯔꯩ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈ꯭ꯔꯦ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯄꯤꯔꯔꯦ꯫ ꯁꯣꯅꯤ ꯉꯟꯅ ꯍꯧꯒꯠꯆꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯗꯨ ꯄꯥꯡꯊꯣꯛꯆꯔꯦ꯫ ꯃꯃꯥꯅ, ꯕꯦꯝꯃ, ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯁꯣꯅꯤꯅ, ꯏꯃꯥ ꯍꯧꯒꯠꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯀꯩ ꯀꯩꯅꯣ ꯄꯤꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯅꯤ ꯆꯤꯡꯈꯩꯒꯤ ꯆꯥꯅꯕ ꯈꯔ ꯆꯥꯒ ꯄꯨꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯇꯥꯃꯣ, ꯁꯤꯗ ꯇꯥꯃꯣꯒꯤ ꯆꯥꯅꯕ ꯂꯩꯖꯔꯦ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯃꯥꯈꯣꯏꯗꯤ ꯆꯥꯈ꯭ꯔꯕꯣ? ꯍꯣꯏ ꯆꯥꯈ꯭ꯔꯦ ꯇꯥꯃꯣ꯫ ꯁꯣꯅꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯆꯤꯡꯈꯩꯅ ꯀꯧꯔꯛꯏ꯫ ꯑꯝꯇ ꯉꯥꯏꯈꯣ, ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯂꯥꯛꯅꯁꯨ ꯈꯟꯅꯨꯀꯣ, ꯑꯣꯏꯖꯕ ꯊꯤꯕꯅꯤꯁꯨ ꯈꯟꯒꯅꯣ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏꯗꯨꯗꯤ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯦ꯫ ꯇꯥꯃꯣ ꯌꯥꯅꯤ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯆꯤꯡꯈꯩ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯣꯔꯛꯑꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯈꯤꯕꯅ, ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯅꯪ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯣꯅꯤꯅ ꯃꯔꯛ ꯄꯠꯊꯠꯂꯤ꯫ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯈꯪꯖꯩꯌꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯃꯣꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯀꯔꯤꯁꯨ ꯇꯧꯖꯔꯣꯏꯌꯦ꯫ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯈꯜꯂꯕꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯤꯌꯦ꯫ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯁꯣꯅꯤꯗ ꯁꯠ ꯌꯦꯡꯉꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨ ꯁꯣꯅꯤꯗꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯃꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯉꯝꯗ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯞꯅ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫